Prime Minister Narendra Modi na ngasi nongmagi khongsatta Assam da laktuna Lupa Crore Lising mangaga chamnga romgi Oigadaba Tonganba project sing Sanggakhre. Awang nongpokta ahanba oina Dibrugarh district da emergency landing facility hangdokre. Maki Assam khongsatta Prime Minister na ngasi Chabua airfield da thunglabaga Governor Laxman Prasad Acharya, Chief Minister Himanta Biswa Sarma, Union Minister Sarvananda Sonowala masung state adugi makok thongbo official singna taramna okhi. Madugi matung Indian Air Force ki C-130 aircraft tongduna Dibrugarh ki National Highway number 37 paring dalaiba Moran Bepasta Lupa Crore chamachangna kilometer Mari Dasmik ani sangna semgatpa emergency landing facility ELF da thungladuna ELF adu Sanggakhre. Mafamadda Prime Minister na Indian Air Force ki Sukhoi, Rafale amasung Advanced Light Helicopter na chingba yawba aircraft singi aerial display ama minute nifu changna yengke. ELF asi awang nongpok lamdamda military amasung civil aircraft singi emergency landing gidamak semgat kibane. ELF sangaraba matung Prime Minister Narendra Modi na tonglakiba C-30 aircraft adu da tongduna Guwahati da khongsan ki. Guwahati da pangthokpa thoramda Guwahati amasung North Guwahati samnaba Brahmaputra Turel da Lupa Crore Lising ahum changna saba Kumar Vaskar Verma Setu Sanggakhre. State adugi Amingaon da awang nongpok lamdamgi IIM Guwahati amasung National Data Center su virtual gi khuthang da Sanggakhre. Masigi mathakta PM e-bus seva scheme gi makhada electric bus chaniga kunmanga su lamthaki. Bud bize sanklap savada Wangang laduna Prime Minister na hai awang nongpok lamdam asi leibaga sigi Asta Lakshmi ni haukiba chahi taramathoy asida lamdam asom ki chawkhat thaurangi damak Lupa Crore lakh manga dasmik manga hena allocate tawki lambi thong amasung infrastructure phakat handuna thabak phangbagi chang wanghangani masina Assam yauna awang nongpok lamdam chawkhat pada chawna mating oigani haina phongdokhi.